Loyalam E-PAO tabi bakudimako hitram susmitana namidangi pizari ahamda panjari headline. MPYCC na BJP asi Tatpat amadi advertisement ki Leingak Oire Haiduna PM Modigi Effigy mai Thanaba Hotnabada police ka chawna mungna khrei. BJP Manipur in charge Ajit Gopal Chare ga CM ga unaduna wakhana khrei. Pochai puba gari marfu taruk Imphal da changkhrei. MPYCC na BJP asi Tatpat amadi advertisement ki Leingak Oire Haiduna PM Modigi Effigy mai Thanaba Hotnabada police ka chawna mungna khrei. Prime Minister Narendra Modi amadi BJP Leingak na Delhi da pangthokiba AI Summit aduda India asi malemgi lebak miyam mamangda yonthokre BJP asi Tatpat amadi advertisement ki Leingak Oire haina Manipur Pradesh Youth Congress Committee MPYCC ki President Wahengbam Anana phongdokre wafam asing asi masing yamlaba MPYCC ki thomi singna Dali da pangthokiba AI Summit kamari lenana tongan ba state da furit lokthoktuna protest tawkiba thomi sing police na fajinki amadi state asida BJP Manipur Pradesh ki Mahila Morcha amasung BJYM na sangsin kiba khongjang adugi mayokta kholaw kaya law kibagi khongjang da MPYCC ki president phongdokibani MPYCC ki thomi singna Imphagi Congress Bhavan dagi thoraktuna Narendra Modi gi Effigy da chaina kanba amadi coaching chingduna langthokpada natana mai thana bhonaki lenana khongjang loi singna BJP down haiba kholaw lawki masing yamlaba security force na mafam adu da changsilaktuna PM Narendra Modi gi Effigy adu mai thadana bhonaki lenana khongjang loi singe makhutagi Narendra Modi gi Effigy adu munba ngamki khongjang asiga mari lenana wahengbam anana hai AI Summit aduda China na saba robot ama puthoktuna India gi naha kayabu malemgi miyam mamangda ikai banang hanba yonthokpa adugi mayokta Indian Youth Congress ki thomi singna protest athabani protest adugi mayokta BJP na state khudingmakta amadi state asimakta da BJP Manipur Pradesh ki Mahila Morcha amadi BJYM Manipur gi thomi singna lamjau sorokta thoktona law khongkiba adu chahi ani hena lamdam asida hingsa thokiba awa ana taraba lamdam asigi miyamna BJP da hena lumna lobra hanki ngasi Congress Party gi naha singna security ka muknaba adu da chathariba khongjang asi Manipur amadi India gi naha singi punsi kanana ba chathabani hainasu mahakna makhatana phongdoki BJP Manipur in charge Ajit Gopal Chare ga CM ga unaduna wa khanakhrei BJP Manipur gi in charge amasu Rajya Sabha gi MP Ajit Gopal Chare na ngarang Chief Minister Y Khemchan amadi Cabinet Minister Govindas Konthojam ga unakhre hadi Chief Minister gi Secretariat ngarang numidang athengbada unakiba aduda state aduda BJP gi mapangal hena kangkhan hanabagi matangda wafom kaya kopna khanaki hadi Lunana lamdam asida tungkoina santi leinaba amata oina nungsi chanana leminanaba amadi tangdu leitaba Manipur ama ohendona chawkhat mai kaidang sangsinba ngamnabagi wafam kaya khanaki hari amaromda Minister Govindas Konthojamga unaba aduda Manipur da BJP gi mapanga ka hanbaga loinana miyamgi yaifa thorangi thabak thoram kaya pakhanabagi matangda su kupna khanaki hari Pochai puba gari marfu taruk Imphal changkhrei Security ke akan bachaksin thorangal wenana tongan ba pochai puba gari marfu taruk National Highway 37 Imphal Jiribam lambi da ngasi Jiribam dagi Imphal changkre hari Imphal changkraba pochai puba gari singadugi manungda LPG gari mapan petrol tanker kuntra taruk diesel tanker kulhumdoi cement puba gari taret amadi tongan potlam sing puslakpa gari sing yauri hari Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Kejriwal amasung Manish Sisodiabu fazinduna jail da thamraba matung court na achumba puthorok biduna maralaite haidun thadoropabu harawa phongdorakli Arvind Kejriwal amasung Manish Sisodiabu aranba case pansinduna ngami haibiki sakti sizinaduna logi wangmada fazinduna jail da chahi kaya thamruraba matungda ngarang court na maralaite haina discharge torokpa asi Aam Aadmi Party AAP Manipurna achumba bu puthorokpi gidamak harawa phongdorakli
Aam Aadmi Party AAP Manipuri State Coordinator ki Thopuripa Biswana Thingamna Praise Thadoropa Cherolasina Hai. Chief Minister Oina Pham Puriba Lebaki Leader Amabu Jail the Thamjinba Habisi BJP gi Pangdabagi Thawni. Adubu Achumba Bu Kuina Kupsin Be Yadabanina Miam Gidamak Achumba Taubangamba Aam Aadmi Party AAP ni Haiba Takley. Arvind Kejriwal amasung Manish Sisodiabu Faziluribasi political corruption na taubangamba maral leitaba mi khwaidiki chawba criminal conspiracy amani hari. Cherolasina hai investigation aduda Central Bureau of Investigation CBI amasung Enforcement Directorate ki khutyawki. Red kayarak chathaduna arrest tawkibani. Makhoibu corruption da chenabani haiduna headline da Nungtigi Mingchatina Buhanaki. Masi pressure piduna leader ama oibegi spirit adu thugainaba matam manghanaba amadi election gi hek mamangda miyam gi thazaba manghanaba sinkiba achauba lalong amani hari. US amasung Israel na Iran da air strike chathaba hokrai Iran gi misale US Navy manga fleet headquarter attack tawkrai. Nuclear deal gi matangda US amasung Iran lebak anigi marakta chathanarkiba diplomatic talk adu fail oikibaga lunena ngasi US amasung Israel gi Air Force na Iran da akan mamongda air strike chathapa hokrai. Iran na kaplakpa Mpyccna island nation asida leiba US Navy 5 Fleet headquarters da attack chathakrai. Nakal animaki oina kaya yamna amangata thokrabage habidi hauzik phawba oina khangmangamdri. US amasung Israel na chathakiba airstrike aduna maram oiraga Doha, Abu Dhabi amasung Dubai na chingba mafam kaya da bomb pokhabagi ahoba makhol kaya tari. Iran gi maikedi su US ki Navy base yawna Israel da missile amasung drone sizinaduna attack chathabagi thawong leptri. Nakal ani na sokna riba lal asigi matangda Iran Revolutionary Guard ki maikedi phongdokhibada reason aduda leriba US ki base yawna Israel da target tawduna itihasik oiba mongda chaba para ama tambigani. US amasung Israel ga thengnabada Iran na karisu ninghanaba tawde hari. Senapati district ta isingi awawa mayok nare Baltin anin nomagi konana bohonari hari. Senapati district ki khulkaya isingi awawa mayok nare masina maram oiraga iruzaba amasung fizu fizabagi sizinanaba ising amuk hanna laushinna second hand oina sizinari haina Youth Rights for Change Senapati district ki member TH Bipuni Rumana Fongdorakli. Makata na phongdokibada hauzik ningthamtha oibanina lok ayamba ising kanglei ising ningthina phanglamba lok kharasu hauzik marang kaina phangba ngamdre hauzik phangliba ising khara asisu yumthonggi oina nomagi ising baltin ani yelaga thakna chanaba fi suba amasung iru maithajabada sizinari ising baltin anina imung amagi nomagi konana bohonabada asuki matik awaba oire fizu fizamba amasung iru maithajabagi sizinanaba ising amuk hana lokshilaga sizinare Serapati district ta Jal Jeevan Mission ki project kuntra paikhatpa loire harabasu khunja singda hauzik phawba ising phanghanba ngamdri maramaduna hiram asida mari lenaba authority singnam ireng changbiu yumthong khudingmak afaba thangnaba ising phanghanabagi damakta ingnisingani taramapanda Jal Jeevan Mission ki thabak asi paikhatpa hokibani adubu Jal Jeevan Mission gi makhada Senapati district ki oina scheme kuntra saba lorabasu ngasi phawba ising phanghandana thamba asina scheme asi district asigi oinadi achauba Scam ama oire. Scheme asina miyamda kanaba phangdrabasu masigi senfam ayambadi lauthonaba loikre haina pendaba phangdorakli. CM na HPV loans tawkre ambulance contra homdoi lam thakre. Chief Minister Yumnam Mpyccna ngasi Janims da cervical cancer prevention nga mari lenana HPV vaccine loans tawkre lenana emergency health service fagat hanaba pandamda ambulance contra homdoi lam thakre. Janims manungi lambi thong Patriba asi atubada PWD na emergency lauktokna lambi shemnabasu department asigi makok thongba officers in the Chief Minister na akanba instruction pikre. Prime Minister Narendra Modi na ngasi Rajasthan ki lebak asigi stasing amasung Union Territory sing the cervical cancer mayokna ba HPV vaccine campaign launch tawkiba thoram adugi manungchana Chief Minister Yumnam Kenchansu ngasi vaccine asi Janimski auditorium that launch tawkibani program asigi mangoina na Chief Minister na state asigi tongan ba district sing the maternity service ki damak ambulance control homdoi flag off tawki hairiba ambulance sing asi State asida maternal amasung child healthcare delivery ki fiwa fagahanabagi pandamda North Eastern Council ki funding makhada Directorate of Health Services na lebani hari.
Mpyccna Manipuri Chief Minister Haiduna Anova Leingak laklaba matung asida Anova Santigi Mayol ama chunglale haina MLA Ravindrana Phongdorakli. Ing kumjali singani kulumdogi me ahumdagi Manipurda irang thoktuna chahi ahumrom Manipurda khundaminari bakanglup ani wakal tanadabdagi jarangna batholaktu matungda handakta Manipurgi Chief Minister Mpyccna Anova Leingak laklaba matung state asi Anova Santigi Mayol chonglale. Maramasina hauroliba nahasingbu aranba lambida chatkidanaba cheksinba tangai fade haina thanga esigi MLA Tongram Ravindrana Phongdokrai. Wafam asi Kanglaipak ima Khonai Apunbaluk, Kekol, and User Connection and Support Committee of Kanglaipak, UC, SCK-na, Sindna, Bisnupur, Ward number 11 da Leba, Reunion Foundation ki office ta pangthokpa 1 month free detoxification and rehabilitation program hodopagi thoramda athoba mithunglen oina saruk yaduna phongdokhibani. MLA Ravindrana makhatana phongdokhibada anoba lebak asina kan hotnaduna Kanglup masel thajanadaba adu hantarakle. Marak asida haurakliba nahasingna mayai kaba chinjaki ipakta aranba lambida chakhigadra habigi akibasu leitaba natte. India gi manungda Manipur asi masing yamdrabasu apikpa state ama oiragasu sports amadi hiram kayada malemda masak takpa ngamlibani. Manipurda leminariba furuk kontrata rom asi nungsi chanana leminau haina ekhoibu lamdam asida poklam libani haibasi khangna kanglup kontrata ruk asi nungsi chanana leminana bohona minasi haiki. Paugi marak thatna Loyalam E-PAO tabiriba kudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Maruba pau amuka hana pisari. MPYCC na BJP asi Tatpat amadi advertisement ki Leingak Oire Haiduna PM Modigi Effigy mai Thanaba Hotnabada police ka chawnamuna krai. BJP Manipur in charge Ajit Gopal Charega CM ga unaduna wa khana krai. Pochai puba gari marfu taruk Imphal da changkrai. Matang asida Loyalam E-PAO na namitangi pau bibil lazare tabiri bakudi mapu amuka hana kurumjari.